आकाशवाणी इम्फाल Ngangom Nganthoi na pau pajari ahanbada maruoiba pau Manipur da ngarang COVID ki anoba case sanipan kuntrama panthengna ki mioi tarani thoi leikhide Mukhya Mantri Nongthombam Biren hairi Tamenglong jila gi Kuilong khulda Bengal tiger haiba kai makhal adu leiramba yabagi singnaba leire amasung leibak sida hojik phawbada punna COVID-19 gi vaccine dose koti 63 lakh nifunipan hena kapkhre सरकार की फैसिलिटी सिंगदा सही तरह निपान की मथा की मियोई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेबाक्सिन बथुंगबदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्शनबा वाटपगी थवोंग सिंग तोकपिदुना यारिबा मखै युमदगी चथोक्तना लेबियो तंगाई फदना चथोक्लबदी फेस मास्क उपियो फुट तरुक की सोशल डिस्टेंसिंग थंबियो माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियो कोविड का मरी लेनबा इपाउ सिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 011-239-78046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 ने कोविड-19 दगी ngakthoknaba tangai fadaba sana kanglon sing ngakna chatpinaba Manipuri film gi director Moirangthem KP Das na appeal tawraduna hai Miyambu Moirangthem KP Das na khurumjari nukhijaraba ireisa sing tamthiraba COVID-19 laichattagi kanjanabagi damak aikhoi amuk han chikhinbagi firep lawminarasi COVID ki vaccine soidana kapthokpiyo face mask soidana upiyo mi amaga gi marakta foot taruk lapna lebiyo hand sanitizer sinabiyo hand wash natraga sapon sinaduna खुदसा सेंगना हमदोकपियो लाइचत असिदगी ngakthoknaba matam gi lengang lapiba tangai phadaba chana kalongsing aikhoi khudimakna ngakna chatminasi chekhinba haibasina laichat asi changindanabagi khwaidagi phaba pambaini mayambu amuk hanna khurumjari Haujik mapung oiba pau Manipur da ngarang COVID ki anoba case sanipan kuntrama panthengna ki mioi tarani thoi leikhide positive oibagi sang sa da 38.1 amani COVID-19 Command Control Room nangarang numidang wairam thokiba serol amada hai Imphal West tagi khwaidagi yamna mioi 335 positive oikhi atai nongna positive oikhiba sing adugi manungda Imphal East tagi sama yangkhai manga Kaksing dagi 38 Churachandpur dagi 35 Thawal dagi 39 Besnupur dagi yangkhai manga amasung Kangpokpi dagi 93 yauri leikhidaba mioi sing aduna Imphal West tagi 3 Churachandpur dagi 3 Besnupur dagi 2 amasung Kaksing Kangpokpi amadi Thawal dagi mioi amamamne हाइबा मतम असिदा मियोइ चत्रु कुंथ्रा मरी लेना असिना नाबदगी फगलखी नाबा फगलकपगी सांग सादा 38.1 मरी सिनो यौरे राज्य सिदा हौजी कोविड-19 की अपुनबा केस 19,940 यौरे मसिगी मनुंगदा मियोइ 19,983 नाबा फखरे लाइचत असिदगी मियोइ 19,993 लेखिद्रे हौजिक एक्टिव केस 6,338 लेरी मरक असिदा थासिगी 3 फावबदा राज्य सिदा पुन्ना मियोइ 19,993 चट्रेट सुपना अनीदा कोविड की वैक्सीन कापख्रे मसिगी मनुंगदा मियोइ 1,35,5 ना अहानबा डोज की अदुगा मियोइ 1,032 सुपना 32 ना अनिसुबा डोज की वैक्सीन ने थौबाल जिला दा हौजिक फावबदा पुन्ना मियोइ 1,032,518 दा कोविड की वैक्सीन कापख्रे अखोइगी थौबाल पाउमी सोइबम बिनोइना हाई राज्य सरकार ना वैक्सीन कापगी थबक खोंजेल यांगना पाइखतनबा खंगहलकपदगी डिस्ट्रिक्ट एडमिनिस्ट्रेशन ना ममंग थागी 15 दगी मास वैक्सीनेशन की थौरम मफम कयादा पांगथोक्तुना लाखली जिला सिगी वैक्सीन कापा याबा पुनबा मी मसिंगी सादा 53.9 हौजिक फावबदा वैक्सीन कापख्रे मुख्यमंत्री नोंथोंबम बिरेन हाइरी तमेंगलोंग जिला की कुइलोंग खुलदा सन निपालोम हालंबगी थौदोक अदु थिजिनबदा मफम अदुदा बेंगल टाइगर हाइबा कई मखल अदु लेरंबा याबगी चिंगनबा लेरे थौदोक थोकफमदा फंगबा अचौबा सागी खोंगोल अदु इंची 8 लोम चावबा मरमना हाइरिबा कई मखल असि ओइरंबा याय मांगना हाई थौदोक थोकफम अदुदा फॉरेस्ट डिपार्टमेंट के ऑफिसर सिंग चंगसिनदुना मखाताना थिजननबा खंगहनख्रे मफम अदुगी मियामगी पुंसिदा सोयंगाम थोखंदनबा सरकार की माइकैदगी पीबा याबा मतेंग सिंग पीगनी हाइनसु मुख्यमंत्री ना थाजबा फोंदोकली
Naba volume hairagasु khangnaba saisakpa ningthaujam naba chandrana lekhidabada Manipur State Film Development Society na awaba phongdorakli Manipur gi music theater amasung film gi lamda mahakna lawramba thodang singbu singtharaduna society asina hai mahakna lekhidaba si Manipur gi art amasung film gi lamda sauna mangjaba amani Assam Rifles ki Loktak Battalion na Ban Mahosab ka mari lenana Churachandpur jilla gi manung hanjinba dampi singsang da popi pambi thabagi mahuta kanaba upambi sing thananaba bhab tahanbagi thorom ama nahan pangthokre thorom adu da khunja sing amasung Assam Rifles na uchara kaya marum su thakhi paugi marak thatna tenba break ama Hauji COVID-19 dagi ngakthoknaba hakchangda sokhandaba mapangal leiba amadi mamal laudaba vaccine leire vaccine kapthokpana hakchangi immunity hangat handuna COVID-19 dagi ngakthoknaba pangal pibata natana laichet asibu sandokpa levanbada mateng panggadori bani chahi tara Nepal helaba miyoi singna isagi anakpada leiba vaccine kapam singda vaccine kapthokpiyu vaccine gi dose ani suna kapthoklabatada adom mapung phana vaccine kapthoklaba habadu oigadori bani maramasina ngasimak vaccine kapthokpiyu paujinjariba National Health Mission Manipur Tabiriba pawase akasmani Imphal dagini Laibag sida hauji fawbada kunna COVID-19 gi vaccine dose ko ti 63 lakh ni funipan hena kapkhre Haksel Mantraloy na hai haukiba pung kun mari khaktada vaccine asigi dose lakh 53,000 hena kapkhi Laibag sida COVID-19 dagi naba pharakpagi sangsu singthaningai oine hengatle naba pharakpagi sang sada 43.9 yaure Haukiba pung kun mari khaktada miyoi 9,000 hena laina asidagi naba pharakhi masi tharaga hauji phawbada laina asidagi naba pharakpa migi masing koti 2,42,9 hele ngasi Imphal da phungba pause singi maroiba pausingi damak haujik Ngangom Kiran leire Kiran Thagachari Nganthoi Imphal ngasi phungba pause singda maroina phongnariba pau khra panba tarabadi Dr. R.K. Ranjan Kendra gi mantri oina thabak puba haukiba Tamenglong da kai leramba yabagi khudam phangba amasung COVID-19 ga mari lainaba tai pausing asing haibatai Pongna phamda Manipuri miyamna nungsibadagi India gi laingakta yawu phangmani haiba Dr. R.K. Ranjan gi waphamna ahan headline tawri Dr. Ranjan Minister oina thabak puba haukre haiba pawmusu pausi asigi ahan balamai da phongli Sangai Express Manipuri da Manipur da positive oibagi sang sada taramapan yauki mi taranithoi shiki sanipan kuntramapan positive oiki satru kuntramari phagatki vaccine dose lising kuntra satru kuntaret kapki haina ahan headline tawri COVID ki vaccine kapadagi mit namu urudraba ama ure haiba pawmusu pausi asigi ahan balamai da phongli Irai bakta Manipur da sanariba ILP maya yauddraba kai gumbani base year yaude native people define tawde haina ahan headline tawri Sanalebakta COVID ki lalakta vaccine laisilaktre COVID-19 gi vaccine kapthoknaba lepkiba matam yaithoknarakle haiba pauna headline tawri Tamenglong gi kuilong da kaina sanbi ahum hatkre haiba pawmusu pausi asiga hanbalamai da phongli Narol gi thodang da COVID-19 gi emergency gi oina siznanaba Union Cabinet na lupa crore lising kulhumdoi sam kulhumdoi gi package kaithokpa yakre haina banner headline tawduna phongli Lamjing Mera Robin Hood ki ningsing thorom pangthokre haiba pawmusu pausi asiga hanbalamai da phongli Isel Express ta Tamenglong gi kuilong liangmai part 2 da khungangi san ahum kai ni singnaba sana halam le haiba paw photo ga konan headline tawri Huyalan paw da NDA exam da Manipuri masa taret mai pakre haiba paw na ahan balamai da phongli Imphal Free Press ta America masung Manipur na haksel amasung nupi da sakti pibagi matang da punna thabak tawminari haiba America gi Consul General Party Hopman gi wafam na ahan headline tawri People's Chronicle da state asida Numit Nipuni da khwaidigi wangwa positive ki case thangna khre haina ahan headline tawri Dr. R.K. Ranjan na kendra gi mantri oina thabuk puba haukhre Raja sigi miyambu thaglak le haba pawmusu pauchi asigi ahan balamai da phongli Sangai Express English ta nauna COVID positive oiba miyoi chanipan kunthrapan thengnaduna apunba positive case lesing homputra manga henkhre tarani thoina laikhidre June amasung July gi oina khwaidigi wangwa changda Manipur da positive oibagi chang sada taramapan dasmik ama yauki haina ahan headline tawri Nganthoi Thagachari Kiran loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi maimi tarutanana thamba haiba asamba thawang ahum asing ngangna satpinaba amuk hana ningsingjari aroibada maroiba paw amuk hana Manipur da ngarang COVID ki anoba case sanipan kuntrama pan thenglakhi miyoi tarani thoi leikhide Mukhyamantri Nongthombam Birena hairi Tamenglong jilla gi kuilong khulda Bengal tiger haiba kai makhal adu leramba yabagi singnaba leire amasung
लेबाक सिदा हौजिक फाउबदा पुन्ना कोविड-19 की वैक्सीन डोज कोटी 53 लाख 94 हेना कापख्रे पाउ लोइजरे।